Kuki stall yaurambadagi laingang na sinba inmate singi mela chairam daure. Governor Saruk Yakidre matam sana hugdok pangamkidre. Manipur State Rural Livelihood Mission MSRLM na sinduna. Ibo yay masumang lila sanglelda. Numid humni chup na satagadaba lanjen na rakpasing na. Sajaba potsay sing yona na bagi melada. Kuki stall yaurambad na rakpadagi. Irang thorakpadagi mela kaige tauramlay. Irang asina maram moiraga Manipur gi Governor Anusuya Uike thauram hogdokpa sida yaubang amkhidre. Mahak tanatana RD and PR gi Minister Y Khemsansu thauram adu saruk yaba lakhidre. Adum moinamak mela siliba sing amasung miyam gi marakta yanaba purakpadage. Athengbada mission asigi official singna ayet apan yaudana hogdokre. Numid humni chupna sathagadaba mela asida state asigi relief camp marfuga humdoida lanjena duna leriba miyoi singge stall yangkai hangduna saruk yare. Stall sing adugi marakta Churachandpur amasung Kangpokpi district ki stall ani yauramba made kuki furup ki pot sai sing yolambada natana pot sing adugi nameplate lamka haiba ming fauba season aduna tharamba thengna badage miyam na haurakibane mafam aduda tilamba miyam na stall adugi banner sing segai bada natana maduda yolamba pot sai sing puthokuna mai fauba thana ba hona khe adubu police na thingbadagi pamdaba thogdok sing thokhan khide Manipur da thokle bairang asida kuki sing na Maitai sing bu otpi nai biriba kaya asigi marakta asigumba stall khara Imphal mayol da pangthokpa mela asida hanglamba sida miyam na pendaba made nungaitaba phongdok na khe loina na nupi inmate kaya de mamitagi mapi phawba taduna kappa yaukhe irang thokle haiba tabaga mafam aduda Imphal West ki SP Sivakanta made Imphal East ki SP ibomcha laktuna relief camp da leiriba miyoi singa wari sanaduna irang adu nemthanaba hona khe mela aduda kuki sing na saba handbag Nupi singi tupi, fanek fi na chingba polam kaya su yaure. Polam sing asi mela adu da mataw karam na, burakli banuhay basi kway saw na rabamiyam na atsaw bawahang nga mawayre. Tauram adu saruk yana bagidamag RD and PR gi Additional Chief Secretary MH Khan, MSRLM gi Manipur State Mission Director N Bandana, Imphal East ki Deputy Commissioner Kumanthem Dainasu, invitation da yauke, tawdok adu gi matang da, Ikaw dagi lanjena duna sa Jiwa Fabricated House da leiriba. Koijam sarat na hai MSRLM na ngarang gi thauramasi yaw na nabatak pirakpadage ayupung mapan ga minute kuntra dagi lakpanay. Adubo ay koy na lakpa matamda way thangba may kay da stall ani hang duna leiramme. Stall ama di reserve taw duna leirambadage. Miyoy ama lakto na pot thamlamlaba matong. Lamhoy them Churachandpur biyang hay na banner tetsilambane. Hay diba banner adu karamba mawong da teliba do hauji thongliba isu asida. Manipur laingang na kangsin na tawribra. Kangna department ama na tawbo oirabaso. Laingang na sinba oirabaso. Kari maramgi kuki gi pot singasi. Yawhaliba no hay na hangbane. MSRLM na kangde Manipur laingang na tawbo pot ni hayrabani na. Lauthokro hay bawafam thamking. Makata na mahang na hay kibada. Ngarangi programa si haudrabani na. Matamang na lakriba relief camp sing da lakpa iche. Ichal iyamba sing da ngarangi nong magyo iba kusumal sagada bani hay na. MSRLM ga wari sanabada saragani hay na hayrakpadage makata na programa si haubada yanaki adubo kuki singi pot amok yolamba tarabade maduda tholakpa papatagi teksak pumba MSRLM na pugadabani hay bawapam su phongdokhe